Haingang esigi manung chana laiba kairang maning leikai gi iril turel gi isingda lupkhiba masagi chahi manga da ngairibi Moirangthem Tresi numit mangani shuruba phawbuda hakchang thiba phangdana lairi mahat ki hakchang kanagumba singna thengnaba yaurabadi pau pibirakduna mateng pangbiu haina Popular Youth Club na phongdorakli Paumi singda Popular Youth Club kairang maning leikai gi President Mutum Phairen Jaubuna hai kairang maning leikai gi ningol aduga khurai saithabi leiraktagi Moirangthem Doren gi loinabi Mutum Ningon Moirangthem Ongbi Anandi ani gi machanupi masagi chahi manga dangai ribi Moirangthem Tresi November 13 ta mama gi mapamda mama ga loinana kairang maning leikai da lakpani numit asigi numidang wairam pung mari rom tarakpada Moirangthem Tresi amadi mama nabi nupi macha amaga mama naba nupa macha amaga kairang maning leikai gi iril turel da kumduna sanakhi nupa macha adudi turel dagi kakhalakhraba matungda Tresi na turel gi isingda lupkhiba matamda Tresi gi mama nabi nupi macha aduna turen mapamda koisen chenduna Tresi lupkhiba tanakhi Tresi gi mama nabi aduna mayum yorokko matamda imung manungna hangbada Tresi di isingda jom hairakkhibadagi khangnarakkhibani haiki Tresi bu turen ising manungda thibagi thabak NDRF loinana Manipur Fire Service leikai gi club Maira Paibi Sing amadi Manipur Police na angamba thakta hojik chathari adubu hojik phawba phangba leitri kanagumba singna Moirangthem Tresi gi hakchang thengnaba yauragadi pau pibiraktuna mateng pangbiu haina club asina phongdorakli aroibada Paobilai news reader gi video yengiri khuding makbo thakchai